थावगी अवात पलैते पुलिस ngaktuna थाव पिहलगनि हाइना मिनिस्टर सुसिंद्रोना फोंदोखरे थामैबनगी रिलीफ कैंप अहुमगी इनमेटसिंग योग थाकपगी थौदांग लौरगनि हाइना एमएलए जोयकिसना फोंदोखरे इनमेटसिंगी अवाबा कोहनबगी थौदांग एमएलए सिंगना लौमिना साहब वाफमसु फोंदोरगले चीफ मिनिस्टर बिरेनगी मायोक्ता सिंगदा रैली सत्कदौरी वांखई एसीगी हानगी एमएलए युमखाम इराबोट की युमदा पुलिस कमांडोना रेड चथखरे लेसांग थेमदा इसाव येंगबा लाकपसिंग थिंगबदा अवाबो ओइरे हाइरे इसाव नंगलबा मियोय लिसिंग अमा हेना रिलीफ कैंप तरागा माथोइदा संजफम लौतुना लैरे KYKL की तरुक खुलाइगा कोनना फारे हाइरे सेल खाइबा हेमन बगे दिमापुरदा रैली चथखरे सलाइगी BOD अहुमगी युमदा बॉम्बगी अटैक चथरमले हाइरे चीफ मिनिस्टर का पाव फाउनखिबा लैते हाइना कुकी एमएलए तराना फोंदोखरे लेबाक पुंबना मैतै सिंगी लेपमिनसे हाइना बाबा रामदेवना हाइख्रे बॉम्ब पोखाई हंदुना मसागी लोइना बिगी पुंसी मांगहन खरबा मतुंग दसु एक्स एमएलए यामथोंग हाउकिप की पुंसी खुदोंग थिनिंगाई ओइरिबर हाइबा वाफम लागले इरेंगबन दयुम तरुक इसिंगना थुमजिनख्रे काक्चिंग डिस्ट्रिक्ट ngayok farm yauna lau hector 2,458 ising isauna sohale haiba wafam phongdorakle Harga pukiba miyoy ani thadora o haiduna yumnam khunauda khongjang jangsinkhre loina bibu thauri yansinduna hatkibagi warakhibani haina pripakna phongdorakle amadi india da phangba yansilaba hidak makhal chamaga yankhai taru yonba sabada athingba bekhre yansilaba hidak sabana antibiotic resistance develop tawhali haina Dr. Haricharan na phongdorakle Kurumsari Morning newspaper reading midyang tabiri ba madi tabiri ba singbu pusparani laishromna taram noksari maroiba paw sing housing miyam da sandok na pijare Chief Minister N Birengi matang da handak viral oikiba audio clipping adugi mayokta lakliba August 13 da kuki na namna taba singi mafam singda public rally satkani haina Jomi Students Federation na lauthokre Federation asige Information and Publicity Wing na thadorok pachirol amada hai numit asida miyam gi oiba khongsat chatpaga loinana Prime Minister da memorandum amasu pisin gani masida CSO amadi tongan balop singna puna saruk yaminasi hairi Manipur da hausi thauge awat palaite thau halaga sel piram daba amasung senkhai thumkhai henbadagi pam sing thonglon ba oigani haina lawi Kusem gi thau phangdabagi awaba thoktanaba ngasidagi pam singda security nga handuna thau pihalagani haina CAFNPD Minister L Susindrona phongdokre Khurai da laiba mahaki yumda ngarang paumisigu unabada Minister Susindrona makhatana hai Manipur da nomada mathau tariba petrol gi sang asi kiloliter saniga mawudrani pani adubu tha asigi kunma thoida kiloliter saniga humbudraga ni thoi piki Tha asigi kunga ni thoidana kiloliter chaniga humpu tha asigi kunga humdoidana kiloliter sahumga kuntaru tha asigi kunga maridana kiloliter sahumga kunga manga pikhre nahana nomaizing oibagi pidre aduga ngasisu kiloliter sahum hena pigani hauji irang asiga mari lenana petrol pump singda thau halaga sel piram dana satkibana maram oiraga pump hangliba singna thongloning bagi wakhalon ama pokhalle Masina maram oiraga mangbagi saruk ngakta oirakpadagi ngasidi pam hangli baisil inaw singna pam salai bada thawai yauraktre maram maduna kanagumba isil inaw singna petrol pam singdadi senkhai thumkhai gi thabak tawbiganu hairi pam sing mapung phana hangba yanana bagidamak ngasidagi police personnel amasung
फूड एंड सिविल सप्लाई की मिहुतसिंग सु थमलगनी लोइनना नोंगमदा पम्पसिंगदा थाव असुक पीख्रे हाइबगी लिस्ट नुंगतिगी मीडियादा अपडेट तौरगनी मसिगी मतुंग थाव लौख्रगा येलमदबा पम्पसिंगी मथक्तसु लीगल एक्शन लौखटलगनी पेट्रोल पंप की सिल इनाव सिंगनसु लेंगाकना लौखटलिबा खोंगथांग असिदा मपुंग फाना मतेंग पांगबिदुना मियामदा थाव वातना फंगननबा होनमिनसे हौजी स्टेट असिदा थाव की अवाटपा करिसु लेते मसिदा खुसेम की ओइबा थाव की अवाटपा लेहननबा होनरिबसि लेपियु हारकली अमरोमदा चाकथोंग गैस फंगदबगी अवाबा काहेना मायोकनरिबा असिसु इरांगसिना मरम ओइरगा गैस फंगदबगी अवाबा खरा लैरिबा असिगी मथक्ता डोमेस्टिक ओइना सिजनगदबा सिलिंडरना कमर्शियल दा सिजनबा अमसुंग कमर्शियल सिजनगदबना डोमेस्टिक दा सिजनबा कया असिना थोहनबने ममांगदसु होटेल सिंगदा डोमेस्टिक सिलिंडर सिजनरंबसिंग एक्शन लौरगनी हाइना लौथोखिबा लैरबने मणिपुरदा नोंजुथा ओइबना मरम ओइरगा नेशनल हाईवे सिंगदा सिंग निंखाइबना चिंबा थौदोक थोकपना मरम ओइदुना लंबी फाउनबा यादबा असिना था अमदा कन्बोय कुनगा तरेट लक लाकदबा अदु 13-15 हेना लाकपा ngamdre masina maram oiraga sakthong gas phangdabagi awabasi hena mayoknabani haiba wafamsu phongdorakli था 15 हेना चथरक्लबा मणिपुरगी इरांग असिगी सैथेंग नंगलबा हौजिकना थांगमैबन एसेंबली कॉन्स्टिट्यूएंसी के मनुंगदा हांगलिबा रिलीफ कैंप अहुमदा लेरिबा इनमेटसिंग महाक मसाना योग थाकपा अमसुंग अवाट अपा लहेंदनबा यंगसिनबगी थौदांग लौरगनी लमदम असिदा एमएलए खुदिंगमंगना रिलीफ कैंप अमममता ओइरबसु एब्डॉप तौबिदुना इनमेटसिंगी अवाबा कोहनबगी थौदांग लौमिनसे हाइना थांगमैबन एसेंबली कॉन्स्टिट्यूएंसी के एमएलए खुमुक्सम जोइकिसना हाइख्रे थांगमैबन खुयाथोंग टोम्बिसना हाई स्कूल दा हांगदोकलिबा रिलीफ कैंप ता पांगथोकपा पाउगी मिफम अमदा केएस जोय किसना हाई लेंगाकना रिलीफ कैंप सिंग असिदा लेरिबा इनमेट सिंग असिगिदमक पांगबा याबा मतेंग पांगली हाइबबो मदुना इनमेट सिंगी तंगाई फदना संगबा मसाक सिंग अदुदी मनिंग थुंगहनबा ngamba nate थांगमैबन एसिगी मनुंगदा रिलीफ कैंप अहुम हांगदोकली अहानबो ओइना थांगमैबन यूनाइटेड क्लब्स का खुसमनरगा थाव ग्राउंड कम्युनिटी हॉल दा रिलीफ कैंप हांगदोक्तुना इरांग असिदा अवाबा नंगलबसिंगी मतेंग पांगबा हौखी अदुबु अनौ अनौबा इनमेटसिंग लाकपदगी लेफम चलक्तदुना थांगमैबन खुयाथोंग टोम्बिसना हाई स्कूल दा तगदोगा लोइनना रिलीफ कैंप असि हांगदोकपने मसिदसु अमुक इनमेटसिंग लेफम चलक्तबदगी थांगमैबन थिंगेल लेकाइदा लेबा खोमद्राम सेलुंगबा स्कूल दा अमगा हांगदोखी लेंगाकना इनमेटसिंगी ओइना पीबा याबा मतेंग पीरबसु मदुना मखोइगी अवाबा अमसुंग अवाट अपा कोहनबा ngamba nate ana ayek yaurokpa angangsing mahai masin tambagi thabakta mayoknariba awat apa kaya ase inmesingi senthok lambi leijadabada awaba kaya mayoknari pumnama asi yenglaga lengakna pirakpa matengsu lawgani tangai fadrabadi makhoidigi ahenba lawba yabasu lawgani haiki masigi mathakta thangmaibangi relief camp ahum asida leiriba inmesing asigi awat apa pumnamak mahakna yengsinduna makhoibo adopt tawba ngasi hauragani mahaki firep asi sel paibagi nate awaba tarba miyam asibu mateng pangbada miyam gi mihut ama oina lawpham thokpa thodang adu lawbani inmate sing mateng pangba matamda aigi botar nate haiduna thausadana leithokpa chumloi haiki Manipur da MLA humpu leibagi manungda tampakta leiriba MLA nifu asigi manungda makhoigi AC da relief camp hangdokta basu yauri Relief camp hangdaba MLA singna opposition ruling haiba khaidana leiriba relief camp amamam khaktang oirabasu adopt tawbiduna yangsin birabadi leiriba inmate singi awaba si khara makhaidi ko anba ngamgani haiba thajai haiba wafamsu MLA na makhatana phongdokhi Thawbal leisang them yauna Thawbal district ki mafam kyada isingi awaba kham thengna mayoknare Isau yang balakpa miyam laksinana bahonabada police ta awaba oire Isau nanglaba district asigi mioi lising amagi mathakta hoje hojik nongna hangba tongan ba relief camp taramatoida sangjafam lawduna leiri Handak nong yamna kana sukhibana maram oiraga Thawbal district ki Thawbal asigi manung sanba leisang them khong manungi lawfam amadi ngayok pham kya ising thumjin khiba amadi yum kya ising iyai da leikibana miyam da khudong sadaba kya marum mayokna duna leire
इको पाटलोमदगी मौखलकपा इसिंगना लेसांगथेम खोंग मनुंगी युम कया इमुंगदा इसिंग चंगलकपना मरम ओइरगा कम्युनिटी हॉल अमदि मैरा संगदा नौना रिलीफ कैम्प हांगदोक्तुना इमुंग कुंथ्रारोम संगजफम लौदुनासु लैरि लेसांगथेम खोंग मनुंगी मियामना इसिंग थुमजिलकपगी अवाबा मायोकनरिङै युमगी पोचै होंदोक्तुना रिलीफ कैम्पता यौरकनबा होनरिङै तोंगान तोंगानबा मफमदगी गाड़ी अचौबा अमदि गाड़ी मचासिंग पुदुना nga leiba lakpa miyamna leisangthem khong manungdadi festival amaga sab manare lakliba miyam adubu control tawnana ba amadi gari sing sanghandana ba honabada su police singda amadi local club ki member singda su awaba ama mayoknare hairi Wangkai Assembly Constituency ki MLA oirambata natana matam sangna cabinet minister oiramba senior politician yumkham irabot ki khurai ahonggai dalaiba mayumda ngarang ayu angan bada Imphal East District Police ki commando kangbu amana red chathakre hari matam amada hero of Manipur haina miyamna mingthol phawba pi khiba yumkham irabot ki yum ase ngarang ayu angan bada police kangbu amana koisilaga thamki no ngalaklaba matamda yumgi gate hangdok handuna ka singda sangduna thibo humbaki thabak sathakibani adumak poyum adudagi nomai natraga singnaba yaba miyoi ama phawba phakibadi leite hairi thaudo asigi matangda ex minister yumkham irabotna phongdorakpada police ki kangbu amana yum aduda red tawba lai haibado imungi miyoi amana tumba hogdoklaga hairakpada khangba ngamkibani khudakta mahak phamungdagi hogatki aduga assistant SP ama makhoigi marakta yauramki Yamna samna police personnel sing aduga mahaka wari sanabadada police na Surasanpur amasung kuki sing namna taba khundaba mafam singda mathau ningthina tawba ngamdana lairibadu ningsingba oina wapham khara thamki hainasu mahakna makhatana paudam ki Digital media gi platform amada khana nainaba yauruba Michael Lamza Thang Haukip ki Churasanpur district headquarter dagi kilometer ahum lom chatlaga Paneyel village da leiba mahaki yumda hokiba ahingda sakhangdaba singna nomai kapsilam le hairi thaudo asina hanumidang pung 12 makhairom tarakpada miyoi 10 rom laktuna mahaki yumda masa leibra haina thiramki adubo mahak masa leiramdabadagi yumgi potlam sing mai tharambaga loinana nomai ron ahum kapsilam ki bani hairi Nagagi tongan balal holup singna sel khaiba heman bage mayokta Dimapur da miyoi zakyana saru yaduna rally satkre Dipupar village council gi lising makhada satkiba rally asida sel khaiba da senariba maralaiba miyoi amadi lup sing asi National Security Act lising amachama pan marifu gi makhada action lokhat piu haina demand tawki Khongsat asida tongan ba civil society organization gi miyoi kya marumsu yausin baga loinana airport junction third mind gi horaga green park junction phawba satlaba matung chumu ke dima da leiba north east agri expo gate ta loisin ki hairi Salai group of company gi board of director BOD oirambani haiba miyoi amagi yumda bom langsinduna pokhai halamle atopa BOD ani gi yumdana bom langsilamle bom pokhai bagi thaudo asi nahanu midang pung 13 khara helakpa matamda Lamphel police station na konba kwa kaithel akham lekai ge nganu lampak maya da leiba salai gi BOD oirambani haiba akoijam Dipanandagi yumda thokibani hairi bom pokhai ba thuda miyoi amata aso apan yaukide adum oina mag bom masena panbadagi yumgi gate ki saruk amadi yumgi walda akai atoi kharadi thokpa laiki haire Chief Minister N Birenga pau phongna kibalaite nahan Hindustan Times ta phong kiba Chief Minister gi statement asi yumpham yaw tabani haina kuki MLA tarana phongdokre MLA tarana khuyek piduna thadorokpa cherol amada hai Irang asi hauraba matung haukiba kumjat lising ani kunga humdoigi me marida MLA Bungzagin Baltebu tamthina phuduna hundoklamdaba matungdagi Chief Minister ga pau phongna khidrabani thaudo asigi matangda hausik phawba marik sumba inquiry amata sathadana mipha mipun amata sathakiba leitre kuki singi oinadi Imphal asibagi leibak oirabani MLA singi private quarter sing phawba
लोइना थुगाइबिख्रबनि हाइबा वाफम फोंदोरंगली मपानदगी संसलक्पा मियोयसिंगना मसिंग यामजद्रबा मणिपुरदा लैबा हिंदू मैतैसिंगदा ओत नैबिरिबा सिगी मायोक्ता लैबाक पुंबना पुन्ना लेमिनबा मथौ ताई अमदि लेमिनसे हाइना धर्मगुरु बाबा रामदेवना लैबाक मियामदा अपील तौख्रे लाइनिंग लाइसोनगा मरी लेनना पांथोकपा थौरम अमदा बाबा रामदेवना हाई मियामना हौजिंग मणिपुर हाइना कन्ना ngang saknari adubu मणिपुरदा थोकलिबा थौदोक असिगी matangda asengba maram adudi पावसी मखाताना पिसरे लेबाक असिदा लैरिबा चामगी मनुंगदा मौबुद्रागा मापनदी खंगद्रे मणिपुर की असेंगबा येलहौमी हाइरगदी हिंदू मैतै इसिल इनाव सिंगने मखोइबु येलहौमी नत्तबा मपानदगी संसलक्पा मियोय सिंगना ओटपी नैबिदुना फू सैबिदुना अमदी युम मै थादोकपिदुना मरमदमदगी फावबा तानथोकपिरे हिंदू मैतै सिंगनलम अमदी यामलबा इंफ्रास्ट्रक्चर सिंग मुनबिख्रे मपानदगी लाकपा मियोय सिंगना मैतै इसिल इनाव सिंगी लमदा पोपी पाम्बी थादुना ड्रग सुंगदुना मदुदगी फंगलक्पा यामलबा लुपा क्रोर लिसिंग क्याना खुलाई लेदुना हिंदू मैतै इसिल इनाव सिंगदा लंदादुना मयुमदगी तानथोकपिरे बांग्लादेशता लैरिबा मसिंग यामद्रबा हिंदू सिंगदसु मफम अदुदा लैबा मियोय सिंगना युम्मै थादोकपिबा अमदि नुपी अंगांसिंग खंदुना एटेक तौबिरे मखोय अकीबा फिबम अमदा यामना वाना पुंसी लेली बांग्लादेशता लैरिबा हिंदू सिंग इंडिया पाकिस्तान अमदी बांग्लादेश खाइदोकनखिबा मतमदा लैहौबा बांग्लादेश के सिटीजन ngaktane मखोयदो ओटपी नैबिरिबा अमदी हिंदू सिंगना लैबा मफम सिंग खंदुना लंदारिबा असिगुमना मपानदगी लाकपा मियोय सिंगना मणिपुरदा लैरिबा हिंदू मैतै इसिल इनाव सिंगदा लंदारे लुरबा फिबम असि यौरकलबा फावबा मणिपुरदा लैरिबा हिंदू मैतै इसिल इनाव सिंगिदमक कना अमतना वा ngangbidri अमदी मखोयगिदमक लेपिद्रि हाइखि मरम मदुना मालेमदा लैरिबा मसिंग यामजद्रबा हिंदू इसिल इनाव सिंगदा ओटपा नैबा तौरकपा मतमदा लैबाक पुंबना पुन्ना अरानबा थौसिल अदुगी मायोक्ता लेपमिनबगुमना लैबाक असिदा लैरिबा मिपुम खुदिंगमकना लेपमिनबा मथौ ताई अमदी लेपमिनसि हिंदू मैतै इसिल इनाव सिंगदा ओटपा नैबा सुक्या यारोय हाइनासु रामदेव बाबाना मखाताना फोंदोखि लमदम असिगी मियामना सिंजाकता मिपाल तांगदना पोथोक मरांग कायना पुथोकलबा मतमतदा अखोय मसक थोकना हिंगबा ngamgani हाइना आरके मेगेलना फोंदोखरे वाफम असि क्वाक्सिफाइदा लैबा इबुदौ नोंगदा लाइरेन पाखंबगी लाइबुंगदा पांथोखिबा क्वाक्सिफाइ यूथ वॉलंटियर ऑर्गेनाइजेशन KYVOगी 93 सुबा फाउंडेशन डेगी थौरमदा सरुक यारादुना फोंदोखिबने मणिपुरदा वे फॉरवर्ड हाइबा थीम अमगा लोइनना पांथोखिबा 93 सुबा फाउंडेशन डेगी थौरम असिदा निंगथेमसा सनायाइमना हाइ ngasi de ekoi gi leiba asida khwadi gi chauna singnarappa tanpham aduda leiri tanpham asida ekoi na karamna manglom da sangsin se hairabadi sahi lising kaya sangna thengkhang kiyarakta saitheng saphu nangduna semgatlakhiba punsirol खुनाइरोल अदुगी पंगल लौसिंग मांगहंदना योखतुना थमदुना अखोइना तौफम थोकपा लंबी यादपा तंगाई फदे अखोइगी मयेक असि चौरांगना चही लिसिंग अहुम चाट्रुकी ममांगदगी लेरख्रे अमदी अइबा पुवारी ngasiदी चही लिसिंग अनि सुगदौरे असुमना मतिक मंगा लेना होनरखिबा अखोइगी सिविलाइजेशन असि ngasiदी तोंगान तोंगान बा थौसिल कियाना नोमो नोमगी यांगलेन सरु थुदेरक्तुना पोलम खुदिंगमक मीगी मिपाल तांगदुना लम मपाल लमदगी पुसिलक्पा सेंगेन चादुना लिक्विड ऑक्सीजन की मतेंग द हिंगबगी असेंगबा पुंसिगे महाव अमदी मसक थोकने हिंगबा ngamdaba mawong amada leide पुमनमक असिदगी ngathoknanabagi damak lau singubada yumpham oiduna अखोइगी सेमिलोन सेमगतपा तंगाई फदे हाइके चिंजाक तमिपाल तांगद्रबतदा चनिंग ताननिंग तमना अफबा चौखटपगी वखल खनबा ngamgani amade हिंगमिनरिबा येलहौ फुरुप खुदिंगमंगना अखोइ लेबा असिगी मीनि खनबा ngamduna लेबाक नुंसिबगी वखलोन लेदुना हिंगमिनरिबा अखोइ मसेलगी मरक्ता अमना अमबो मतेंग पांगनदुना इकोनॉमिक इंटर डिपेंडेंस लेनदुना मदुदगी थोलक्पा
mari aduda yumpham oiraga collective identity ama sagatpa changi amadi masibu ngamhanba mating leiba micham miyam gi oiba democracy ama leihanba changi hainasu mahakna makha na phongdokhi Maitai Furupu Indian Constitution gi Article 342/1 gi manung sana schedule list ta chanana badiman asi lamdam asigi leiriba lusingba singna tadrabanina furup asi bunuksiba lusingba amadi center gi lenga mapusingda lobby tauba satlagani haina Maitai Tribe Union MMTU gi secretary mutum churamnina phongdokre MMTU na thadorokpa cherol amada hai Satkadoriba khongsat asi tha taruk tarit ki mamangdagi kano hotnaduna lakpane masida kana unagadagi haibagi matangda list semdoktuna leire maramaduna lamdam asida leiriba akhang ahaisingna poktak pibaga loinana kana unagadage amadi unabagi responsibility lauba kana ngamgadage haibadu haibiyu Maitai ST lista chanana bagi chatkadoriba khongsat asina aroiba nate Mitai Furupna ST lista hek sandriba makai Union asina angamba thakta honagani lamdam asidlaiba miyamna su angamba mateng pangbiu hairi sahi tarani thoi sangsilaklaba khongjang asi Manipur Assembly gi mifamda puthoktuna khanaraba matung cabinet decision loduna recommendation thabiu haina hanjin taknaduna lakpani adubo Manipur miyamna taliba demand asigi ona tainabada miyamgi mihut singna tumina leithokle Maitai na ST lista sanana bahona bada ahan bakhong thang oigani haina lauthokpa political party da loop asina phongna saugatkani Philip asi kanagumba political party amatagi mayokta nate tangai phadana furup asi kanana bagi laurakpa warepne haina su makhata na phongdorakle Senapati district ta hana yaramba hausingna Kangpokpi district ke manungda yaukraba khul taret Senapati district ta lengdana leizage karigumba miyam gi ayaba yaudana police jurisdiction amasung land boundary khaidokpa natraga hongdo hongsin tawrabadi chapsana mayok nagati haina JC of the Mayang Khang Tikulen area on district boundary na phongdorakle khul taret haibadi Tumuyon Kulen Kajanga M Ningthaupam Mayang Khang Kuno Maremai amasung Takaimai B gi maikidagi makhodi Senapati Revenue District manungda adumak laikigani haina phongdorakli JC gi convener YK Jeremiah amasung Secretary T Zone na punakhuyak pikiba declaration amana hai karigumba khul taret asigi stakeholder sing tanaram dana land boundary demarcation amasung police jurisdiction khaidoknaba natraga hongdo hongjin tawba yaroi madu hek torokpada akanba mongda democratic oiba khongjang sangsingani amasung madugi mayokta sapchana thabak tawgani hairi haukiba kumjale sing ani kungani thoigi September anida Manipur lenga ki deputy secretary home na hariba khul sing asi khaidok baga loinana politician gi khudong saba yenglaga Kangpokpi district ta punsinna ba police jurisdiction reorganize tawnana ba cherol thoglakpa matamda madugi mayokta leptuna lakhibane maramasna hariba khul taret asi Senapati Revenue village ki land boundary manungda leigani amasung police jurisdiction su Senapati gi manungda adumak leijagani haiba WAPHAM phongdorakli
खुनाइसिदा कोऑपरेटिव मूवमेंट चौखलबदी लमदम असिगी सेमितसु फगलकदबना एपेक्स मार्केटिंग चौखलहनबा मथौ ताई हाइना मणिपुर एपेक्स कोऑपरेटिव मार्केटिंग सोसाइटी लिमिटेड कोर कमिटी की चेयरमैन एस नीलकमलना फोंदोखरे मणिपुर प्रेस क्लब ता ngarang पाउमिसंग उनबदा महाकना हाई एपेक्स मार्केटिंग चौखटपना मणिपुर पुंबदा नोमगी साना थक्नबदगी हौरगा लौ सिंगुबा अमदी फार्म तौदुना महै मरोंग थारिबा पुम्नमक्ता मतेंग पांगबा ngamgadoribani लौमी सिनमी खुदिंगमक्ता मथौ ताबा अवात अपासिंग अताबा ममलदा फंगहनबा ngamgani अदुबो मियामगी फननबा तौरिबा एपेक्स सोसाइटी असिदा कनागुंबा मियोय खरगी खुद यावदुना मुथननबा होटनरे हाइबगी सिंगनबा लै सोसाइटी असिदा मियोय खरना खुद संगसिंदुना मुथननबा होनबना मपु पांदबा अमकी पांखक ओइरे ओइरिबा खुदिंगमा असि येंगलगा रेगुलर बोर्ड अमा लैननबा हन्ना मरी लैनबा अथॉरिटी दा हाइजखिबसु लैख्रे सांगलबा सही अमा मखाई असि मरी लैनबा अथॉरिटी ना रेगुलर बोर्ड अमा लैननबा होनबगी ममी तादे हौजि ओइरिबा फिबम असिदा हायर अथॉरिटी ना अथुब मतमदा इलेक्शन तौननबा सिनबियु वारबा लमदम असिगी सोथरकलिबा सेमिट की फिबम असि येंगलगा मियामगी फननबा थबक पाइखतपियु हाइनसु फोंदोरकले इम्फाल ईस्ट की श्री श्री गोविंद जी टेम्पल की मायोकनबदा लैबा होटल केसलदा कस्टम कंटेकम सर्टिफिकेट डिस्ट्रीब्यूशन की थौरम अमा पांगथोखरे पैलेस कंपाउंड इम्फाल दा लैबा बाजू यूनिक क्रिएशन नसिंदुना अनिसुबा एडिशन ओइना पांगथोखिबा चांगदमनबा असिदा अंजू ओइनामना मकोक तादुना बेस्ट डिजाइनर की विनर ओइखी महाकी मॉडलना निकिता निंगथौजमने सेकेंड रनर्स अफ डिजाइनर दा रोमला nganगोम अमदि महाकी मॉडलना फुरित साबम डोलिना ने हाइरी सेकेंड बेस्ट डिजाइनर दा संजू खुमनथेम अमदि महाकी मॉडलना खुमनथेम लांगलेनी सबटाइटल दा बेस्ट डिसिप्लिन थोइथोइ माइबम बेस्ट डिलिजेंस युमनाम संदेयारी सनु बेस्ट आइडियल ब्यूटी पिंकी ने थौनी थोइनी निंगथौजमना मेकअप स्पॉन्सर ओइखिबा कस्टम कंटेस्ट असिगी कोरियोग्राफना लांगलेन सनु एलांगबमनि हाइरे मसामकी लोइना बिबु थौरी यानसिनना हातखिबगी दमक लाइसम थोइबा वारखिबनि हाइना पीपल्स रेवोल्यूशनरी पार्टी ऑफ कंगलाइपाक प्रिपाकना फोंदोरकले मियोइबगी हक्सांगदा सोअनबा याबा मचाकसिंग यावी हाइबगी वाफमदा इंडिया की मिनिस्ट्री ऑफ हेल्थ ना मल्टी विटामिन एंटीबायोटिक पेनकिलर न चिंगबा कॉकटेल मेडिसिन चामगा यांखै तरु अथिंगबा थमले हाइना हौखिबा सगोलसे नुमिता लाउथोखरे कॉकटेल मेडिसिन हाइबसी हिदाक मखल अमदगी हेना यानसिंदुना सेमलगा पुथोकलिबा हिदाक मखल सिंग असिनी लेंगा की माइकिदगी अथिंगबा थमले हाइना लाउथोकलिबा फिक्स डोज कॉम्बिनेशन एफडीसी ड्रग सिंग असि चपचाबा रेशियो अमदा फार्माटिकल इंग्रेडिएंट अनि नत्रगा मसिदगी हेना याउरी लेंगा की मिनिस्ट्री ऑफ हेल्थ ना ड्रग्स एंड कॉस्मेटिक्स एक्ट 1940 की सेक्शन 26/A की मखादा अथिंगबासी थमलगनी हाइना गेजेट थोक्तुना खंगहनख्रे अथिंगबा थमले हाइना लाउथोख्रबा हिदाकसिंग असिगी मनुंगदा मेफेनामिक एसिड पैरासिटामोल इंजेक्शन सेट्रिजिन SICL प्लस पैरासिटामोल प्लस फेनाइलेफ्रिन ICL लेफोसेट्रिजिन प्लस फेनाइलेफ्रिन ICL प्लस पैरासिटामोल असिना सिंह हिदाक लांथक कया अमा याउरी
Moirang Kanglai Gatana Tana Bayadraba Miamna Kunzamla Haina Sukangnaba Kumza Lembi Kakyel Suzat Athaubagi Kubam Publa da Semgat Pagaloinana Secret Place Oina Lautoknanaba Honaragani Haina Marang Yesigi MLA Thongam Santina Fongdokre Narendra Modi na amuhana Prime Minister Oina Thabak Paiba Haukibaga Laumi amasung sinmi singbu singnaba thausil kaya haudorokpa leptri tha asigi kunga mari da pangthokiba Union Cabinet mifam the National Pension Scheme gi mahut oina Unified Pension Scheme UPS kumjali sing ani kunga manga gi April amadagi satna hanana ba warep laukiba ado sinmi singi hakhongoi na bani haina All India Trade Union Congress AITUC Manipur State Committee na phongdorakle AITUC Manipur ki Secretary L Sarachandra na thadorokpa Cherol amada hai AITUC gi khongbu oiminari ba Central Trade Union Organization singi akhanaba mihut kangbu amaga Union Finance Minister Nirmala Sitaramana lusingba budget estimate committee member Singapore phamina duna wari sanakibada Unified Pension Scheme gi mahut All Pension Scheme makhata na sana hananaba labor code Mari handoknaba amasung social welfare gi lamda ahen basenpham thadana khanabada thajaba pirakhibagi WAPHAM ona tainabada UPS sana hannanaba WAPHAM lakpa si angakpa phawi masina laibaki economy growth wanghanbada chawrba thodang maipunariba sinmi singi phangpham thoklaba haksing matnanaba thonglang ngakpani haina lawi All Pension Scheme gi khudong saba phangliba singdi matam gi oina Pochai tangkhalakpa amadi inflation gi sang wangkhalakpa gi DA hengatpagi khudong saba sing phanghanbada natana chahi marifu helaba pensioner singda ahenba allowance pibagi chanabi aduga anauba UPS asidadi chahi kunga mangarom thabak tawraklaba sinmi singda pigadaba pension gi sang khenaba thambata natana family pension gi matangdasu nakhai sengba kanglon yaude Maram maduna asigumba sinmi singi phangpham thoklaba haksing matnaba hogdorakliba UPS asi athubada handokadabani haiba WAPHAM su phongdorakli Yumlakta bom langsinduna miyamda ki akhang piba amadi maram ama natraga amada mi phaba punbagi thabak tawbiganu sakhangdaba singna phajin ki bahari das amasung kumbidagi mahaka thabak tawminaba mamanaba athuba matamda tek ta kaidana mama pada sinabi haina Yumnam Kuno Rural Hatta Wakan Mipam Satakre Makatarak pada mapan miba pausing pisari Gulam Nabi Azad ki DPAP na Jammu and Kashmir Assembly Mikhal gi damak mirep tara humdoi gi han balis phongkre masida yauriba maroiba singdi hanagi Minister Abdul Majid Wani amasung hanagi MLA Muhammad Amin Bhat yauri hanagi State Jammu and Kashmir bu August 2018 da Union Territory gi thakta hantahan khiba adugi matung ahan election oina September 19 kunga manga amasung October amada tangkak ahum thokno pangthokadoriba Assembly election asigi damak BJP gi election campaign Prime Minister Narendra Modi na lusing lagani hairi Pakistan ki irang kanba khanok sup thangba lamdamda thokiba aki tujung ningai oiba thodok kaya marumda ngarang ningthokaba numita bus sing gari sing amasung truck sing digi passenger singbo khulai paiba singda namduna kumtha halaga passenger kuntraga mapan nongmina kaptuna hatkhiba yauna atopa amaga khusamnaba attack singda miyoi kuntrarom punna miyoi humbudra kaptuna hatkre haina official likhun singi WAPHAM paladuna police amasung Paugi agency AFP na phongdokre Russia na missile 100 hena amasung drone sa maromna Ukraine da landarakre amasung Ukraine gi konung Kivta yamdrabada
नोमाइजिंगी अयुक्ता मफम तरेता असौबा पोखाइबगी थौदोकसिंग थोख्रे। जम्मू एंड कश्मीर असेंबली मिखल की अहानब तांकक असिगिदमक बीजेपी न मिरेप 15 की लिस्ट अमा लाउथोखिबा असिगी मतों जम्मू एंड कश्मीर बीजेपी ऑफिस असिगी ममांगदा ngarang पेंदब फोंदोक्तुना प्रोटेक्सिंग तौख्रे हाइरे। एक्टिविस्ट प्रशांत किशोरना महाकी जन सुरसना बिहार दा मथंग सहीगे असेंबली मिखल अदुदा सीट सनी निफुहुमदोय अदु लोइनमक कंटेस्ट तौगनी अमसुंग यामद्रबदा मिरेप निफुना नुपी ओइगनी हाइख्रे। कोलकाता दा सही 53 सुरबी डॉक्टर अमा रेप तौखिबा अमसुंग हाटखिबगी मतंगदा अचौबो वाथोक ओइरिंगै तृणमूल कांग्रेस एमपी अमसुंग पार्टी की नेशनल जनरल सेक्रेटरी अभिषेक बैनर्जी की चाही 13 सुरबी मचानुपी अदुदा रेप तौगनी हाइना किहलख्रे हाइरे। बे ऑफ बेंगल दा सागर आइलैंड की खादा नोटिकल माइल 90 रोम लापदा लुप्थख्रबा NVITT पुमादगी सिंथानिंगै ऑपरेशन अमदा बेसेल असिगी क्रू मेंबर 13 अदु मखोइना कनख्रे हाइना इंडियन कोस्ट गार्डना ngarang फोंदोख्रे। निमिदांगी मतमदा सर्च एंड रेस्क्यू ऑपरेशन असिदा मखोइ सिंग असि कनबा ngamkhibani हाइरे। अगस्त 23 वुमेन्स इक्वालिटी डे न लाकपदा टोयोटा किर्लोस्कर मोटर TKM ना जेंडर इक्वालिटी की मखोइगी फिरेप अमुहन सेसिलहनख्रे अमसुंग मखोइगी वर्कफोर्स अमसुंग वांगमदा नुपीसिंगी एम्पावरमेंट लेहननबा फिरेप लौख्रे हाइरे। मखा तारकपदा सानाबगी पाउ तामिनसे। इम्फाल ईस्ट डिस्ट्रिक्ट ना हंदकसु मपुंग फाना एस ग्रुप अमसुंग सीनियर की इनवेंट खुदिंग मक्ता खुदुम चंदुना गवर्नर्स कप स्टेट फेंसिंग चैंपियनशिप 2023 की ओवरऑल चैंपियन ओइरे। मणिपुर फेंसिंग एसोसिएशन असिंदुना खुमलंपाई स्पोर्ट्स कॉम्प्लेक्स की यास फेंसिंग हॉल दा नुमित मंगानी चथखिबा चैंपियनशिप असिदा इम्फाल ईस्ट ना गोल्ड 19 सिल्वर 19 अमसुंग ब्रोंज 19 दा मेडल 45 फंगदुना पॉइंट 294 अतोप डिस्ट्रिक्ट सिंगदगी काहेना मंजिल थादुना ओवरऑल चैंपियन ओइबा ngamkhibani। यूनाइटेड अरब इमिरेट्स ना युम्बु ओइदुना पांगथोकदबा ASC एशियन स्कूल अमसुंग जूनियर बॉयज एंड गर्ल्स बॉक्सिंग चैंपियनशिप 2023 की इंडिया की कंटिजेंट मणिपुर की बॉक्सर अनि अमसुंग कोच अहुम सरुक यागदौरी। बॉक्सिंग फेडरेशन ऑफ इंडिया ना एशियन चैंपियनशिप असिगी खलकलबा स्टेट की बॉक्सर सिंह असे निंगथौ खोंगजम रोबास मैते अमसुंग लोइतोंगबम बिद्याने NSA खुमलंपा की सानारोय रोबास ना सब जूनियर की KG 53 दा अदुगा साई STC खुमलंपा की बिद्याना जूनियर गर्ल्स की KG 50 दा सरुक यागदबने। नावरेमसा योहेनबना अहानबा सिंगसमई कॉन्स्टिट्यूएंसी मेंबर ऑफ द लेजिस्लेटिव असेंबली MLA ट्रॉफी स्टेट ओपन चेस टूर्नामेंट की विनर ओइखिबगा लोइनना अंडर 15 नुपा मसागिदा लेम्बा सौगाइजम नुपी मसागिदना नादिया सौगाइजम अमसुंग मास्टरगिना M दोरेंद्रोना टाइटल लौख्रे। मणिपुर राइफल एसोसिएशन असिंदुना ताउथोंगी MRA शूटिंग रेंज चथरिबा ऑल मणिपुर शूटिंग कॉम्पिटिशन 2023 के ngarang sanakhiba 50 मीटर पिस्तौल जूनियर मैन इंडिविजुअल दा अमाक्सम योहेनबा मैतेना गोल लौख्रे। नेपाल ने युम्बु ओरेगा चथरिबा सब अंडर 20 चैंपियनशिप तगी इंडिया लेहौरे। ANFA कॉम्प्लेक्स ललितपुर दा
ngarang sanakhiba ani suba semi final da India Bangladesh ki makhuta penalty da pansel ahum mari da maithi khibani apiba matam phawba goal amamam da manabadagi shoot out da laibak lepna khibani North East United FC ahan boina Durand Cup ki final sangle Shillong ge Jawaharlal Nehru Stadium da ngarang sanakhiba semi final da regional rival Shillong Lajong bu pansel ahum sino da maithi ba piram khibani Ani suba sidet India gi Rohal Bopana amasung Australia gi Matthew Ibden Australian Open 2024 gi men's doubles ki ahan round da unseeded Robin Hess amasung Sander Arendas ka sanaragani amadi leba bokpa numitagi sanaba haugadariba BWF Super 500 Tournament Korea Open 2024 da masin tumkhalakliba India gi Settler Singh Malbika Badsot amasung Akashi Kasaif compete tawragani tournament asi August 18 tagi September ama phawba pangthokpagi schedule lairi losilakpada maroiba paw mahana Thau gi awat palaite police ngaktuna thau pihalagani haina minister Susindrona phongdokre Swim Minister gi Mayokta Singda release kadawri Thangmaiban gi relief camp ahum gi inmate yok thakpi thaudang lawragani inmate gi awaba ko anbagi thaudang MLA singna lawmina se haina MLA Joy Kisana phongdokre Wangkhai AC gi hanagi MLA yumkham irabot gi yumda police commando na red sathakre hare Laisang themne isaw yengba lakpa sing thingbada awaba oire isaw nanglaba mioi lising ama hena relief camp taraga mathoi da sangja fam lautuna leidi KYKL gi taru khulaiga konana fare hare sel khaiba heman bage Dimapur da miyamna release satkre salai gi BOD ahum gi yumda bomb gi attack satharam le hare Chief Minister ga pau phongna khiba leite haina kuki MLA tarana phongdokre Laibak pumbana maitai singi lepmina se haina Baba Ramdev na phongdokre Loina bibu thauri yansinduna hat khibagi warak khibani haina pripak na phongdorakle Bom pokhai handuna masagi loina bigi punsi manghan khraba matung dasu ex MLA Yamthong haukipi punsi khudong thiningai oiribra haibo wafam lakli Irengban da yum taru ising na thumjin khre Kakching district ta ngayok pham yaungna low hectare lising ani chanipan humbudraga mapan ising isaungna sokale haibo wafam phongdorakle Amadi India da phangba yansilaba hidak makhal samaga yankhai ga taru yonba amadi sabada athingba thamkhre Yansilaba hidak sabana antibiotic resistance develop tawhali haina Dr. Harisaran na phongdokre Bijariba pausing asegaloina na hauzikidi nungtigi phongliba pause singdeg lauthokjaba maroiba pausing miyamda pijaba losinjari makha tarakpada matamatangni wafam loina narasi folgi thorom mayam puna amutaminasi hauzikidi puspara ani laisrom na mukahana khamsare Hangdukchari Ayush Healing Point Armani Building Pakhang Lapam Pareng Kaksin Khunyai Lekai Mafam Masida Ayush ki laing bagi khudong saba phangbiragani loinana makal khudimaki therapy tobagi khudong saba su phangbigani therapy makal singa dudi homeopathic consultation
yoga and naturopathy consultation, Ayush medicine, acupuncture, massage therapy, yoga therapy, steam bath, ultrasound therapy, interferential therapy, infrared therapy, vibromassage, back therapy, weight loss therapy, asina chima makhal kaya gi therapy sing phangbigan. Loinana liver gi anaba amadi kidney da nung leiba amadi tonsillitis, skin gi problem, loinana nupi gi anaba sing amadi anxiety stress, tumba yada wasina chingba sigi lahingi khudong saba pijari. Masi khaktana tana allergic oiba, gout leiba, heart amadi masigi mari leinaba laina sing, diabetes amadi haksang gi weight hengatpa, tonga tonga laina kaya gi maram dasu tanabibe yagani. Ningtau kaba numit tagina thangja numit ki ayuk pung mapan dagina pung ani fauba loinana nomaiju numit ayuk pung nipan dagina nungthil pung mari faubagi Dr. Unabi bagi khudong saba phangbigan akopa marol gi dama 8413935890 loinana 6009968145 Ayush Healing Point Cure with Care Armani Building Pakhang Lapong Paring Kaksing Khunyai Lekhai Khudong chaba lobiyu Pre Cataract Detection OPD Chaliba August ki tang taragani thoidigina November ki tang kun phawbada Pre Cataract Detection Camp ama Siza Eye Foundation da pangthok chagadori mari leinaba investigations amasung treatment da 15% ki concession loinana NPCB ki makhada amadi CMST natraga PMJY card paibusingna Pre Cataract Surgery ki khudong chaba phangbigan Chahi nipu ki mathakta leiba miyoi singna khudong chaba si lobinanaba khanganjari Akupa marol Siza Eye Foundation dagi khangbiba yagani Amuka hada midyang tabiriba singbu nirmala thangjamna taramok jari pudana lakjari asigi matam WAPHAM amadi RASHI asigi sanalebak editorial kalam dagi lakotjaba matam gi WAPHAM da pam singdana petrol nil aduga lady haibadi lengak na stock position khanghalu hariba sining asigi ahan bada pujaraiba asigi matam gi WAPHAM da Manipur ki tampakta leriba petrol pump ayamba petrol nin haiba signboard asina tanamiyam na thau hange haiba fangnadre amaromdana lenga ki CAF and PD department ki director na thokiba cherol amadana malom oil depot ta thau git stock marang kaina lei miyamna panic buying tawbiganu haina appeal tawbuga loinana petrol pump singda drive kan chathari Matang asida nainaningai oribadi Manipur gi maruoina National Highway ani Imphal Jiribam lambi amasung Imphal Dimapur lambi gi fibam asi kari oiri lambi asida gari sing mapong phana changlakhidaba kayam kuire haibasi naninningai oiri WAPHAM asige Manipur da thau amasung sakthong gas phangdaba asiga chauna mari leinei amaromda hana Malomda leiriba oil depot asida petrol amasung diesel gi stock asi mapung phana sagatpa matamda tha ahom phawgi sizinaba konanaba thau leigani haina panaram libani madu hauji gari masing hangalakpagi parabasu tha amadagi tadana sizinaba konagadaba thaugi stock ti malom oil depot asida store tawraga thamba yagadoribani adubu hairiba malomda leiriba IOC gi high tech oil depot asida thau mapung phana stock sagat pangamdana leiri madugi mahutta housing chathariba asidi mapan gi tanker pusilakpa thau asi malom depot ta thadaba nangdana tanker dagi ended in hand saraga petrol pump singda thadarabani malomda leiriba IOC gi depot ta thau gi stock sagatpagi mahutta nongmagi arakpa gari sing adu petrol pump singda yenthok Manipur tampakta leiriba pump sing asigi saruk ahum thokpagi amarom tamak thau pibana maram oiraga atai pump sing thong lon badu uraga miyamda mipaiba phangnarakpadagi miyamna mahak ki mathau taba thau gi changdagi hendokna ka hena laisinabadagi su pump singda thau thuna loikhibnabagi maram oiri asigumba tanfam asida lenga ki mari lainaba department nasu midyang sangbiduna leiriba thau khara adu yamna kanglon chomna pump singda yawhannaba honabiu tangai fadaba lei amaromda hauzik piriba chathariba fibam asina matam khara miyam awaba mayok najarabasu malomda leiriba
IOC gi depot asida stock sagatnaba honabagi tangai fadaba leiri masigi damakta di lengak na ahen bamidyan khara hena changlaga khongthang lokhatpagi tangai fadaba leiri Manipur gi oina Imphal Jiribam National Highway 37 asidi nongjutha asida chatpa yaba lambi amadi shungoi oidre numit khudingi chingning khaiba lambi thingba kaya asina gari sing chang naina chatpa ngambagi pibam oide Amaramda Imphal Dimapur lambi adu Nagaland gi Zubazada Singning Khaiduna gari Changlak numit tarani henjillakle Manipur gi Pukchak lambi animak asi thadat khibanina Miyam gi tangai fadaba polam singi awat padi nongmagi asum hengalakli Asigumba tanfam asida di lengak na tangai fadaba polam sing asi pusalakpa yananaba center dagi mateng lawdaba yarakloi matang asida Manipur gi National Highway singda economic blockade chathakiba Matam aduda Indian Air Force ki planes sing sijinaduna petroleum gi pothok sing Imphal da airlift tawraga miyam gi tangai fadaba thau amasung chana thaknaba polam sing phanghananaba thausil paikhatkiba adu ningsingba chunggani lambi yadre haiduna chattabadi yarakloi chadabadi yarakloi matam matna chak thongbada singna thongnaramba adunga sidi lenga ki thausil gi matungina chakthong gas na mo chenkhre lenga na pi ki ba cylinder Adukak sizinaraga gas yaudana chak thongbadi munba ngamgani thajade matang asida panchaning badi lainga ki mari lainaba department ka pam tawriba sing amasung IOC gi marakta hunnaduna leibagi mahutta punna koksung sinaraga miyamda thau gi awaba amasung chak thong gas gi awaba asiko khanana bohana ningi lainga na thau stock marang kaina lei haibanina stock position miyamda khanghan pham thoi haijaningi masini pujarakli bangasigi Sanaribak editorial kalamdagi laukhatchaba matam-matamgi wafamda makha tarakpada kanglaipaki mairadagi amuk laukhatchagi Makatarakpada Kanglaipaki Maradagi Mulokachagi Langak Loi Angam Athau Singli Kaitel Tokuna Port Laibanina Port Kimamal Kanglam Loi Manipurda Lairiba Miyam Asidi Marakta Lairina Kunba Haibaduna Kanglup Ani Tokna Thaidoktuna Laibaki Mami Ama Housing Manipurda Tokliba Lan Manung Asida Mayek Sengna Uba Fanglakpagum Taure Aduga masigi mathakta Manipur gi lengak sasan tawbada hakthengnana yauriba minister sing MLA sing amati angam athau singdi Manipur miyam na hingbada nongmagi tangai fadana changdaba yadaba polam singi mamal atya pangna wangkhalakibadagi leiba ngamdabagi awaba mayoknariba asi khangdana Leshinbagum Tauri Masi Karigino Haibada Minister Singh MLA gi Singh Amadi Angam Atau Singh di Masana Kaithilda Thoktuna Matau Taba Pot Singh Adu Leidabanina Lamdam Asida Pot Jagi Mamal Angakpo Fangna Wangkhalakle Haibasi Khangdabra Haibasi Leibak Miyamgi Amatangai Rabohang Oirakle Housing Manipur Thokliba Chahi Ama Tha Manga Surakadauriba Kanglup Anigi Sachiraba Lana Sinamaram Oiduna Manipur miyam da hingbada aduki matik awaba haibadu oire laibak miyam sufam nompham khangdabadagi senthok lambi leitaduna kokta khud haptuna khangbaga chap manare pomnamak asigi matakta miyoibana hingbada nongma tangai fadana changdaba yadraba potki mamal atya pakna wange haigekre karbar wala singa potchagi mamal yoningba mamalda tangni yonbagi hainabi ama leire Manipur lenga ama ichau changna leina Leiraga Potchai gi mamal maga matamda chanana lepthoktuna niyam chumna yonhanalabagi thabak supaikat pangamdre lebak miyam waning laga wajaus sakti pairiba minister sing MLA sing angam athau aikhoidi awaba karino habadu khangde yakhong thumna athum ahau chaduna montek mondumda yawonduna nungaiba ponsimarel amada lenduna leithoklibra haibadi awaba nangliba miyam gi thamoida fawba ama haibadu oire Lengak amai chau na laina Manipur miyam gi lifeline oiriba National Highway number 2 fawbaning thina semjin sajinduna afaba lambi ama ohenba ngamde
aduga lambi ani asida sau sajna leiriba terrorist singda gari singdagi namduna mamal makhal makha kaya gi puba thangba ngamdraba tax kaya lawriba yagadra gari kayada yadragana gari kayada nongmaina kapsinba mai thaba gari driver amadi MLA sing fu chaibagi thabak chathabadagi hendoktuna faraga ransom tanwi thabak chatharakliba kaya si Manipur laingana gari su tawbu ngamdana pangdabagi saklon lawduna adumak lairekli maduna Manipur laingak lairibra lairagana karigidamagta lamdamasigi law and order miyamgi punsi amadi lanthum karigi ngak senba ngamdribano haibasi miyamgi amata ngairabu wahangni haibasi laingak loisingna khangpham thoi Manipur da fangliba makhal makha kayagi chana thaknaba amadi atai polam sing asi India gi mapum lamdagi pusilakpa ngaktani pusilakliba lepkiba numitta chaningai thakningai fangdaba haibadu oigadoribani maduna pusilakfam lambi oiriba national highway lambi ani ningthina semjinduna karigumba makhalgi apanba amata thoktanaba laingakna thabak laukhatkadabani masi laukhatpa ngamdriba asi Manipur laingak asi mathau masak khangdaba laingak leitabaga chap manare habadu taklabra habada thoina laloidra haina khali laingak pairiba minister sing MLA sing amadi angamathau sing di Manipur miyamna awaba kaya mayok nabada masagi maramdam phawbada ningkha tamna chuchaba ngamjiba sufam nomphom khangdana lairiba jahi ama thamanga pharaklaba phawba kokhanba ngamdana leiba haibasi asiba laingak ni haibadu takpani karigumba aikhoigi laingak loisingna mathau masak khangba leibak miya bu nungsiba tunggi mirol gidamakta khanduna afaba singthaningai oiba thabak tauba ngamlaba tarbadi ngasi Manipur miyamna wafam thoktada wariba asi waram loi dabani maram aduna aikhoigi laingak loisingna hauzik Manipur da thokliba lan asi loisinana ba lofam thokpa thodang ado loduna athuba matamda loisinana ba hotnau leibak miyamna hainingai leitana waraga laingak loisingna awaba khangdana nungaiba punsi marel la laithokpa tarabadi leibak miyamna achauba ihau khongjang ama laingak loisingi mathakta changsilaktuna para tambirakani haibasisu khangjinpham thoi asini kang leibaki merada gi lokhatjaba matam-matamgi wafam makhatarakpada asi rasifal amu mayam puna taminasi makatarapada ngasi rasifal amu taminasi Mesh Rasi haksang nungairani thauna phudokpa amadi asauba utpana kanajagani maram chadana hoya faganu naitom marip tiloganu esa pakhang singi oina ningba mapa charoi Bris Rasi khoirangba farabasu akal athaugi thabaktadi naral mayeng taba yai haithoi singthoiba uthokpati matang chai arang arak phangani Mithun Rasi leijaba losing phudok u leijaba losing phudo u amadi nachananai loinanaba honau anam tanba amadi haipa sana thabak amata panganu faroi leisaba khangsingi oina ya kayengna leyu Karkat Rasi haksang nungaiba henba miyamgi mateng fangjaba palamba lan fangba yaba numini aina matole khanna chatlu hena chawkhatkani leisaba khangsingi oina laibak laite Singarasi ningbadumak pang bayagani marupapang natana nathak thongbagi mateng su fangani mingchatan masu matang chare matam manghalaganu leisaba khangsingi oina laibak fagani Karkat Rasi Kanya Rasi poram sindokpa haigani pangam daba thabak pangbagi nungai jaba laigani losing phudo u nathak thongbana thoina chanbigani leisaba khangsingi oina ningba mapa charoi thon Tularasi miyang mari fabawatli irang puganu anauba marup loinaba amadi arapa chatpadi chauna mai pakani thajadana
ꯊꯥꯖꯗꯕ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯂꯧꯈꯣ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯅꯤꯡꯕ ꯊꯨꯡꯕ ꯁꯦꯟꯗꯣꯡ ꯌꯥꯝꯅ ꯐꯪꯖꯕ ꯃꯤꯌꯥꯝꯅ ꯊꯥꯒꯠꯄꯤꯕ ꯂꯧꯁꯤꯡ ꯇꯥꯟꯁꯤꯟꯕꯁꯨ ꯃꯇꯥꯡ ꯆꯥꯕ ꯅꯨꯃꯤꯠꯅꯤ ꯍꯨꯔꯥꯟꯕꯗꯒꯤꯗꯤ ꯆꯦꯛꯁꯤꯜꯂꯨ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯙꯅꯨ ꯔꯥꯁꯤ ꯃꯤꯆꯪ ꯍꯦꯟꯒꯠꯄ ꯃꯤꯡꯆꯠ ꯐꯪꯕ ꯂꯥꯏ ꯒꯨꯔꯨꯅ ꯆꯥꯟꯕꯤꯕ ꯉꯥꯡ ꯁꯛꯄꯗ ꯄꯛꯆꯕ ꯅꯨꯃꯤꯠꯅꯤ ꯅꯆꯥꯛ ꯅꯔꯜ ꯍꯥꯟꯅꯒꯨꯝ ꯆꯥꯎꯈꯠꯀꯅꯤ ꯐꯤꯡꯂꯕꯗꯤ ꯁꯣꯛꯀꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯊꯨꯡꯒꯅꯤ ꯃꯀꯔ ꯔꯥꯁꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯅꯨꯃꯤꯠꯅꯤ ꯂꯧꯁꯤꯡꯅ ꯎꯄꯥꯏ ꯑꯣꯏꯌꯨ ꯊꯥꯖꯗꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯪꯒꯅꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯃꯄꯥ ꯆꯥꯔꯣꯏ ꯀꯨꯝꯚ ꯔꯥꯁꯤ ꯃꯤꯌꯥꯝꯒ ꯃꯔꯤ ꯐꯒꯠꯄ ꯃꯔꯨꯞ ꯃꯄꯥꯡꯅ ꯐꯅ ꯁꯣꯟꯅꯕ ꯋꯥꯅꯣꯝ ꯊꯧꯅꯣꯝ ꯀꯥꯟꯅꯕ ꯅꯨꯃꯤꯠꯅꯤ ꯁꯛꯈꯪꯗꯕꯅ ꯅꯔꯜꯗ ꯃꯤꯇꯥꯏ ꯁꯥꯖꯠ ꯍꯩꯌꯨ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯤ ꯐꯒꯠꯀꯅꯤ ꯑꯔꯣꯏꯕꯗ ꯃꯤꯅ ꯔꯥꯁꯤ ꯃꯤꯀꯣꯛ ꯊꯣꯡꯒꯅꯤ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯆꯥꯎꯏ ꯄꯥꯡꯉꯝꯗꯕ ꯊꯕꯛ ꯂꯥꯏꯅ ꯄꯥꯡꯒꯅꯤ ꯑꯁꯥꯎꯕꯅꯗꯤ ꯀꯥꯏꯅꯒꯅꯤ amadi naral mangjagani finganu leisa pakhangsingi oina matam khara ngayu masini pujarakli bangasigi matam-matamgi wafam amadi rasifal ngasigi YouTube live streaming matungan-tungan ba Facebook page amadi platform singda idyang tabiriba pumnamak pusu thagat pufongdoksari amuk kahana nirmala thamjamna mayam pumnabak pu khurumjari